ꯂꯩꯀꯥꯏꯁꯤꯗ ꯂꯨꯝꯐꯨ ꯀꯣꯛꯇꯥꯡꯒꯅ ꯑꯃ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕꯅꯦꯕ ꯑꯗꯣ ꯆꯥꯔꯝꯕꯁꯤꯗꯒꯤ ꯆꯥꯛꯁꯤ ꯆꯥꯕꯁꯤ ꯃꯕꯨꯛ ꯊꯟꯗ꯭ꯔꯤꯉꯩꯗ ꯇꯣꯏꯂꯦꯠꯇ ꯐꯥꯎ ꯆꯦꯜꯂꯦꯕ ꯑꯗꯨꯒ ꯇꯨꯝꯕꯐꯥꯎ ꯆꯪꯈ꯭ꯔꯃꯦꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣꯕ ꯃꯥꯁꯤ ꯃꯥꯏ ꯃꯃꯤꯡ ꯇꯥꯕ ꯀꯥꯟꯗ ꯀꯩꯗꯧꯔꯤꯁꯤꯒꯦ ꯖꯦꯟꯗꯐꯥꯎꯗ ꯂꯩꯔꯣꯏꯅ ꯍꯥꯏꯕꯁꯤꯅꯣꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯥꯏ ꯃꯃꯤꯡ ꯇꯥꯔꯒ ꯆꯦꯟꯈꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯆꯦꯟꯈꯤꯕꯅꯤꯅꯦ ꯏꯇꯥꯎ ꯃꯥꯏ ꯃꯃꯤꯡ ꯇꯥꯕꯗꯣ ꯅꯣꯏ ꯃꯥꯁꯨ ꯆꯦꯟꯕ ꯑꯣꯏꯔꯦ ꯏꯇꯥꯎ ꯆꯠꯃꯟꯅ ꯋꯥꯔꯦꯅꯦ ꯏꯇꯥꯎ ꯍꯣꯏꯅ ꯐꯝꯁꯤ ꯉꯥꯛꯇꯪ ꯐꯝꯁꯤ ꯆꯠꯃꯟꯗ꯭ꯔ ꯋꯥꯔꯦ ꯏꯇꯥꯎ ꯋꯥꯔꯦ ꯉꯥꯛꯇꯪ ꯐꯝꯁꯤ ꯐꯝꯁꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯇꯥꯕꯗꯕꯨ ꯁꯨꯋꯥꯏ ꯂꯥꯎꯔꯤꯅꯤꯅꯦ ꯏꯇꯥꯎ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯏꯇꯥꯎ ꯑꯗꯨ ꯃꯥꯏ ꯃꯔꯝꯁꯤ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯆꯪꯉꯦꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯣꯏꯅ ꯆꯦꯜꯂꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯀꯔꯤ ꯆꯦꯜꯂꯤꯁꯤꯒꯤ ꯃꯔꯝ ꯃꯥꯏ ꯃꯃꯤꯡ ꯄꯟꯕ ꯀꯥꯟꯗ ꯑꯃ ꯍꯦꯛꯇ ꯊꯤꯗꯣꯛꯑꯁꯤꯅꯦ ꯏꯇꯥꯎ ꯃꯥꯏ ꯃꯔꯝ ꯊꯤꯗꯣꯛꯇꯗꯤ ꯌꯥꯔꯔꯣꯏ ꯌꯥꯔꯔꯣꯏ ꯏꯇꯥꯎ ꯊꯤꯗꯣꯛꯁꯤ ꯃꯥꯏ ꯃꯔꯝꯁꯤ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯁ ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯃ ꯂꯣꯏꯅ ꯍꯥꯏꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯏꯇꯥꯎ ꯅꯪ ꯈꯪꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏ ꯆꯪꯉꯤ ꯐꯖꯅ ꯈꯪꯗꯣꯛꯑꯁꯤ ꯑꯩꯈꯣꯏ ꯑꯁ ꯏꯇꯥꯎ ꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯤ ꯃꯥꯒꯤ ꯃꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯆꯠꯐꯝꯅꯦꯕ ꯃꯥꯜꯂꯦ ꯑꯁ ꯑꯩꯈꯣꯏ ꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯆꯠꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯆꯠꯍꯧꯁꯤꯔꯣ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯆꯠꯄ ꯀꯅꯥꯝ ꯆꯠꯄ ꯌꯥꯗꯦ ꯂꯨꯝꯐꯨ ꯀꯣꯛꯇꯥꯡ ꯍꯥꯏꯕ ꯂꯥꯛꯑꯃꯅꯦ ꯑꯁ ꯁꯤ ꯀꯝ ꯇꯧꯅꯤ ꯉꯥꯏꯈꯣ ꯆꯞ ꯆꯥꯅ ꯋꯥꯔꯤ ꯁꯥ ꯑꯩꯅ ꯆꯠꯄ ꯂꯩ ꯍꯥꯏ ꯅꯈꯣꯏꯅꯤ ꯀꯗꯥꯏ ꯆꯠꯂꯨꯏ ꯑꯌꯨ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯑꯗꯨꯝ ꯆꯨꯝꯅ ꯂꯥꯛꯑꯝꯕꯅꯤ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤꯅꯦ ꯀꯔꯤꯒꯤ ꯆꯨꯝꯅ ꯂꯥꯛꯄ ꯅꯪ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗ ꯀꯅꯥꯝ ꯆꯠꯄ ꯌꯥꯗꯦ ꯈꯪꯉꯦ ꯅꯈꯣꯏꯅꯤ ꯄꯥꯅꯤꯁꯃꯦꯟ ꯄꯤꯕ ꯇꯥꯔꯦ ꯅꯪ ꯀꯔꯤ ꯃꯆꯥꯅꯣ ꯑꯩꯗꯤ ꯅꯥꯎꯗꯤꯟ ꯃꯆꯥꯅꯦ ꯅꯥꯎꯗꯤꯟꯒꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯒꯨꯔꯨ ꯑꯩꯗꯤ ꯈꯪꯗꯦ ꯈꯪꯗꯦ ꯅꯪꯗꯤ ꯑꯩꯅ ꯃꯥꯒꯤ ꯏꯁꯤꯡ ꯑꯁꯤ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯃꯤ ꯃꯃꯤꯡ ꯑꯩ ꯇꯥꯈꯤꯗ꯭ꯔꯤ ꯇꯥꯗ꯭ꯔꯤꯀꯣ ꯇꯥꯗꯦ ꯀꯅꯥꯅ ꯊꯥꯔꯛꯑꯣ ꯁꯤꯗ ꯂꯥꯛꯄꯅꯣ ꯀꯅꯥꯁꯨ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯨꯝꯅ ꯋꯥꯛꯀꯤꯡ ꯂꯥꯛꯄꯅꯦ ꯀꯅꯥ ꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯋꯥꯛꯀꯤꯡ ꯂꯥꯛꯄꯅꯦ ꯁꯤꯄꯥꯏ ꯎꯜꯇꯤꯁꯦ ꯏꯁꯄꯦꯛ ꯎꯞꯇꯅ ꯏꯁꯄꯦꯛꯀꯪꯗꯤ ꯇꯥꯡꯕꯗ ꯂꯤꯁꯤꯡ ꯑꯃ ꯄꯤꯕꯅꯤꯅꯦ ꯑꯌꯨꯛꯀꯤ ꯐꯖꯕ ꯌꯦꯡꯉꯨꯀꯣ ꯒꯨꯔꯨ ꯍꯣꯏ ꯅꯪꯒꯤ ꯒꯨꯔꯨ ꯍꯣꯏꯅ ꯎꯞꯇ꯭ꯔꯒ ꯀꯅꯥꯅ ꯎꯞꯇ꯭ꯔꯨꯕꯣ ꯃꯥꯅꯦ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤ ꯐꯖꯕ꯭ꯔꯥ ꯀꯤꯍꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯒꯨꯔꯨꯒꯤ ꯃꯤꯡꯁꯦ ꯑꯩꯕꯨ ꯍꯥꯏꯕ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯒꯤ ꯃꯤꯡ ꯍꯥꯏꯕ ꯍꯩꯇꯕ ꯎꯕ꯭ꯔꯥ ꯑꯩ ꯀꯌꯥꯝ ꯐꯕꯅꯣ ꯑꯩꯒꯤ ꯈꯣꯡꯕꯨꯒ ꯐꯧꯒꯠꯂꯛꯑꯝꯃꯦ ꯈꯪꯉꯦꯅ ꯑꯗꯨꯗꯤ ꯊꯕꯛ ꯇꯧ ꯇꯥꯔꯦ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯒꯨꯔꯨ ꯅꯨꯄꯤꯁꯨ ꯂꯧꯊꯣꯛ Mais um outro. Pá. Ai, mình sợ sợ là này đi bây giờ. Gunda sợ rồi, biết không? Gunda gì? Chơi vô cái này. Nó sẽ làm thế này. Ai xin lâu thuốc cái gì? Ăn một thuốc mới punishment này. Không. 그렇지. 너 코끼리 파자들래. 거. 나만 하나 빠르다 뭐. Bài ơi! Ơi! lumpu 꽉당기. 람비자. Fiore. 제가 끼었죠. 안 가봐. Bài ơi! Ơi! Ghi vậy sao? Fiore. 아유, 이거 뭐야?
Gana tiba. Iya. Iya ba. Ibu sa. Ano? Ano mo ka? Ay, dito pa yun, hey. Kisah mana? Tak saya nak kia apa pasal? Kia. Kia. Kung yung lakad na ilang bisa. Laro. Laro. Tinggi laro. Ay, ma laro. Hamuli po. Oh, bye. Buntok. Buntok. Ay, bro. Ay, Lizay, bro. Jangan me. Kami bisa. Tahu. Jangan me ba. Jangan me ba. Tahu. Tahu dah biar. Mga to. Laro, laro. Tahu. Tahu. Una parani. Tahu. Ano to? Ano ni? Oh, no. Hoy, ano dito? Sino lo idrin mo? Dito mo. Ay, kayo na. Nope. Ano na ida? Laya, nang gidi. Ay, kita lagi apa pasal? Mai dilai bene ba pasal. Isu ai gini, cepat mana ba pasal. Adu ini ba. Hayang. Mafhum si mafhum. Oh no. Ahum pura kare. Pura ke pasal? Pura ke hare pura kredi. Pura kani soal pura kani. Pura kani. Ang kani. Aku yang soal pura age pasal. Soal dengan pasal. Pura age hai. Kamu pasal. Yang asa. Soal pura. Pura kani mahal juga. Pura kani. Ay, speak up sino. Iyo dum lay na. Umre sari. Hoy nang ano pura kani? Pura kani. Pura kani ikut saya. Stop sinaman. Muna nang so. Muna ko. Gapada sa gapada. Ay, sino? Habang daw kaya ni si. Sino ba? Guru की बदी की इसिंग खाए रे हाँ इसिंग खाए रे बा चल Oh, bye. ना तुम हेड लाख आ तो हेन पानी चल की ayang nganu soy biate hangabra